Signature campaign da Meeyam na Saruk Yabinaba social activist Malem Thongam na appeal Tourakli. Malem Thongam na fongdorakpada manipur gi maru oiba national highway singda akaknana maitei sing chatpada athingba thamliba kuki gi community da base tauba khutlai paiba organization kayana buffer zone gi ming season aduna maitei furuk ki mathakta lisang sing na otpa naiba yumlakta bom amasung nongmaina landarakpada natana maitei gi miyoi kaya phongna video record tautuna hatpa masida sunatana cycling for manipur peace ki khongchata Kangpokpi lalaktanaba akanba warning tawrakhiba loinana Imphal da pangthokiba humpumapan suba national school game da Saruk Yaba lakiba Rajasthan ge sanaroi team amada aki akhang nanghankiba thodok sing asida yumpham oiraga makha tana singma thawong sing asi chatharakpa ngamhandana bagidamak phongna korta lanthengna basem sare hiram asiga mari leinana signature campaign ama pangthoktaba yadabana maram oiraga campaign asi Imphal East ki khurai da leiriba lamlong ima kaithel da hodokna ba thorang torokpani maram asina Manipur Meeyam na mapung fana support tawbina ba appeal Tourakli maru oina Delhi degi Imphal tamna numit humbudra tare ni chupna santi gi paujel puduna lakiba social activist Malem Thongam gi cycling for manipur peace ki khongchatta atamnana kangpokpi lalaktana ba kotu gi maikai degi December gi tarik 13 ta thoklakiba press statement amagi matangda January gi tarik ani lising ani ga kuntarukta hangang police ki khuthangda kangpokpi police ki OC da wakat khrabasu manipur police ki maikai degi ngasi phawba matik chaba thabak thorom amata lokhalakta siga mari leinana hakthengnana haidiba kuki organization asi court to oina Meeyam gi matenga loinana thengnana bagi wakhalonda campaign asi chathagadabani hairi Lagliba February gi tarik ama English ngani kun gadaruk nomaijing numit asida Imphal East ki khurai lamlong kaithel da public free movement ki matang da signature campaign amakha pangthok sanaba haina ayangna thorang tawjari hariba signature campaign asiga mari leinana Manipur Meeyam na ayangna pangthok jarakadoriba signature campaign asida soidana Saruk Yabinasi haiba paujel asi ehaki maikai dagi lepak Meeyam da paujel jari maruina tawjagadoriba signature campaign asi maruina Manipur gi tongan ba national highway singda maitai sing chatpada athingba thamliba tongan ba kuki gi khulai baiba organization sing asigi mathakta jab chana courta moiga fight tongdanabagi damakta aihakna free movement ki matangda hariba hiram sida thawai yauna aikoi chathok chasan athingba thamliba asigi mayokta yaningde haiba Meeyamna aihaki campaign asida sogatpiyu amadi Manipur da matik chaba public free movement lerakna bohonabada Meeyamna mateng panghaningbagi wakhalon ga loinana ehaki signature campaign asi pangthok sagadabani haiba wafam asi lebang Meeyam do thamjari